Bakoi aigi namda sugunu tuda central leiragasu aramba isi naula pu namda koi hingani haba wakanda me da se lakhibado akoi na moi la poi na ngai akoi hingani haba wakanda se lakhibani aduki mating me gi thongdok tuda moi la adra kadi koi hingba ge asas leite akoi ti raw loina koi salaga leibani na semham chu leigite madam duda moi la ga khara irang do moi ga kaino tawra khanda koi chen pham ama leiraga koi chen thokkhibane yam wana su chele aigi nipa bp stock to bu sat phangam dabani na gari ma leiba sunate arakpa gari da yawrakhibane aduna yaraga ni amata oi namtang punjamina se mina khudong jaba lawgi ni haijaninge aidi lama ama gumna khallaga akoina haijabase amtang yabiyo akoi lile kem sida leibam khangde noina admaina muknaraga akoi yamna wai aramba sinawsing central state post leiba kanggu se amatoina punsanaraga ne mai pakna bam tang hotna minase akoi yam wai sida leikanda ngasi khabar gi hending yengu thamda ai ngasi ta na ai saksa de ayuda nungai taba ma boy akoi mi masen sumaina tawraga di kamaina thawdino khallubada aduna yarga di amtang punjan biduna ne lanje mayokna banda the mateng bangbiyo haise